Palestinian sing chensinaba khangan khiba kha Gaza dasu Israel na akanba bombing tawkhre. Israeli forces ki ground attack hodringai mangoi na awang Gaza da leiba Palestinian sing kha Gaza da chenaba Israel na khangan khraba matungda ngarang Israel gi warplane sing na kha Gaza dasu paisinduna target kaya da akanba bombing tawkhre haide Hamas ki senior wairaba official Wasem Naim na phongdokhiba matungin na kha Gaza ge Rafah lamdamda Israel gi airstrike ta mi kuntaret sikhi aduga Khan Yunis ta na mi kuntra sikhi haire airstrike sing da mi kaya su sokpadagi hospital da pukhatkhre Khan Yunis ke Nasser hospital da asiba hakjang yankhai rom su pukhalaki haire Kha Gaza ge Deir al Balada airstrike ta yum ma lawpham khangdana kai khi amasong maduda imung amagi mi mapan sikhe thangnabada awang Gaza dagi selakhiba topa imung amagi mi ahum su sikhe Sikhiba sing adu nupa ama amasung nupi amade angang taraga mathoini haire Israeli military gi oinadi Hamas ki lotfam infrastructure amasung command center sing target tawbani haina phongdokhe aikoina karigumba target ama uba matamda chathok chasin tawriba ama Hamas ni haina khangba matamda aikoina madu yengsingani haina Israeli military spokesman Lieutenant Colonel Richard Heck na phongdokhe pawgi source ama da haukiba tang taretta Hamas amasung atay Gaza da base tawba militant sing na Israel da attack tawba da sikhiba mi masing lising amaga chamri hen khre haire thogdok adugi matungdagi Israel na action lawkhatpada Gaza da sikhiba mi masing yamdrabada lising ani ga chatret humbudraga nipan yaukhre amasung lising mapan ga chatret lomna sokhre sikhiba sing adugi manungda saruk ahum thokpage ani romde anga ngaktani haina Gaza gi health ministry official amana phongdokhe Israel na akan ba action lawkhatlabasu Hamas na Gaza dagi rocket kapthorokpadi thingba ngamdre Gaza strip ki mafam kaya da Palestinian lising amaga chani romsu atek akai marakta phumjin khre haina thajare maraksida Gaza ga lona ba paringda Israel gi lanmi kaya marum ground attack tawna bagi sem saraga leire military spokesman Hek na di sapsaba phirep ama lawdri haina phongdokhe Gaza da air strike leptana sathaba amasung awang Gaza da leiba mi pumnamak hingninglavade Kha Gaza da selo haina Israel na order tawkhiba duna maram oiduna apikpa Gaza strip ta krik inana leiriba mi million 1.2 rom angakpa phangna wahalle United Nations ki pawge source amana phongdokhiba matungin na Palestinian million amagi mathakta mayum makai thadokthuna sena khre amasung makhoi sa da hompurom de kilometer 10 ga mari khaktamak sangba Kha Gaza ge evacuation zone da leire Gaza strip ta hospital sing makhata na chalaiba ngamloidabagi phibam lakpa maram na lamdam asing Pura mang takpagi phibam da lakpa yai patient lising kaya sirakpa masung mi lising kaya na chana thaknaba phangdaduna sirakpa yai haina 8 workers sing na nungnangba phongdokhe Gaza gi amatangai daba specialized cancer hospital da thau phangdaba maramna department kharade thabak lepkhre amasung lemhauriba ward sing su numit nini gi manungda loiragani haire Gaza amasung Egypt ki marakta leiba amatangai daba border crossing weriba Rafah da tengbang polam puba truck kaya marum Gaza da thaujinabagi damak ayaba ngai duna leire tengbang sing asi athuba matamda pusindrabade Gaza strip ta leiriba Palestinian sing yangai daba phibam da awaba taragani haina thajare